numit humni supna chathagadaba arambai tengol na sinba friendly match warrior knockout ngasidagi kumal lampak te leiba boxing arena da houkhre unit kuding maktagi tengoloi singna saruk yakhi thauram adu arambai tengol gi luching purel korongamba khumana hogdokhi arambai tengol asi lan khakta da saruk yaba khak natana lamdam asibu chawkhatnaba hotnabada khumang sangsinduna lagi sana khona bagi lamda su sangsinduna awon ba iramdam ama oina ba hotnabada saruk yagani makha tana su boxing khak natana atopa masana singsu sinduna ahung ba ama purakna ba hotnagani haina korongamba khumangi apokpa koingamba khumana phongdorakli